Gump. Nungsijaraba aigi viewersingi mafamda wafam khara phongdoksari. Kanagumbana magi punsi adu hingbada wabo oiraba, karigumba thaba amata tawningbagi asa leiraktraba, ninghannabatana masaruk oiraklaba, hingliba punsigi mahau si leisilaktraba matamda Forrest Gump hariba film asibu amuktang yengbiyu. Adu oiragadi soidana hingbagi mahau ama haibadi punsi asida maithibana pik thalabasu honaba kanbaga loinana mai paktuna karigumba ama oige haina khalanba ngamliba adugumba film amani. Aduna mayamda film asibu mapung phana yengbinabagidamagta wafamse aina thamjari. Punsida maithibadana pik thalabasu hanba leitana sangsinggani haiba adugumba inspiration ama piriba film amani Forrest Gump. Film sigi ahoba sinmaktada ulibasi 1981 gi matamda USA gi Georgia hariba mafamdugi Savannah da leiba bus stop amadani. Mafamsida ulibasina Forrest Gump kauba miyoy amani. Bus stop asida mahakna bus lakpa ngaina mahakki manakta phamluriba lamlanba singda magi punsigi wari sing liduna tahalami. Mafamsida leiriba miyoy sing asi mahakka nongmata su khangnaba amata nate. Magi punsigi wari sing asibu taninglamgadra taninglamloidra haibadu mahakna su khangde. Panglida lisilami. Magi manakta leiriba nupi asinasu mahak asi angawba natragana apangma mi amagum khalli. Masidagi mahakna liriba wari asi taningda adum taaduna leiram. Forrest Gump hariba nupa asi ayamba matamda migi mateng pangduna talai. Aduga mahakna magi oiba punsi wari singli bahuragle. Hauzik ulaliba matam asi 1956 ki matamni. Hauzik Alabama hariba mafamsida ulai. Forrest na sahi taruk taret surakpa matam adoida mahakki makhong asi ningthina satpa ngamde. Masigi maramdi mahakki khongda asoiba leiba nate. Mahakki spine da saruda khoiba leibadagi makhong sina ningthina satpa ngamdabani. Masidagi doctor na leg braces haina khangnaba yochaigi rod sing sinaba mahakki makhong sibu chumdrina lehenaba device ama sinai. Masi waragadi mahakki spine si chumthoraktuna ningthina satpa ngamnanabani haiduna doctor na su phongdoklami. Adubu masigi bracelet si sinarabasu mahaksi ningthina satpa ngamde amadi ngahak leitana mahak si turami. Mahaki asiguma phibam asida leiriba miyam asina munna yengnaba amadi nokshinbiba karemnabibana singba tawbirami. Adubu magi mamanadi yamma toina mangonda thauna leiba wafam kya phongdokpirami. Mahangna hairami nangi namangda leiriba miyoy singna nangondagi heli haibasi nangna kaidongnungda khanganu. Karigumba isorna miyoy khudingmakpu chap manana sembiba pamnamnabadi ngasi nangi khongna oiriba phibam asi oiramloi. Adunadi isorna mayambu chap manana semde. Magi oiba tonganba top magul amamam isorna piraga sembibani. Aduna nangsu mayamdagi tontaba natte haina phongdoklami. Mamagi asigumba wafam asina Forrest ki thamoida thauna kya piri. Aduna sangsara sida chatnariba wakhalon sing asidagi khara nathairaga Forrest nasu magi oiba lambi amada hingjanabagi thauna adu hapli. Forrest asi hauzik magi mamaga leiminai. Madusu mamagi mapangi yumdani. Makhoigi yum asi atuki matik chawi. Aduna makhoi ani khak leibada yamna koma leibadagi senthok lambi khara leijanabagi damakta yungi lemduna leiriba ka sing asibu bhara da sandoklami. Aduga masidagi lakpa senphamna yungi khorsa chalaiduna leibani. Mamagi mabudau singi marakta Forrest Gump haina mingthonba miyoy ama yauki. Madugi maming lauduna magi machanupada Forrest Gump haiba ming asi thonkibani. Asumna makhoi mama macha ani asi yamna nungaina nungsinana leiminarami. Nongmadi makhoigi bhara saliba yum asida Elvis hariba matamasigi yamna popular oiba singer asi mafamsida laklami. Mahangna guitar khongduna Forrest Gump na mamangda dance tawduna ulami. Mafamsida mahangna tawriba dance asi yengbada angakpigi phibamni. Asumna Forrest na tawkiba dance asibu Elvis hariba singer asina mahaki stage performance ta sirinaduna mayamda utpada mahakse atuki matik maming chatpa singer dancer ama oiba ngamkhibani. Mathangi sindana Forrest asi hoje school lamada admission tawnabagidamagta laklami. Mahaki IQ level asi yamna nemanbana maram oiduna maming leirba school asida admission tawge haibada yaramde. Adubu magi mamana principal da yamna kana thembadagi mahakasi aphawba school asida admission tawba phangjarami. Mathangi numita Forrest na school satnanabagi damakta bus ta kakhalaklambi. Adubu mafamsida leiramliba angangsing asina mahakki phampham amata pibiramde. Mahangna changluba mafam khudimakta leiramliba angangsing asina mahakpu phamaningde. Mastagi mahak leptuna leirami. Tanja sida Jenny kaubi nupi macha amana mahakki manakta phamnanabagi damakta kausilaklambi. Hariba numit asidagi Forrest na Jenny bu ahanba ujabamaktada yamma nungsiba mahakki thamoida phawkhirami. Numit asidagi makhoi ani si yamma nungsinaba marup ama oina thadoknadana tinaduna lakhi. Aduga Jenny haribi nupi macha asi ayamba matamda mayumda haningde. Masigi maram asi Forrest na khallibana makhoigi yumda leiba hui adu yamna khongali madu kibadagi oiramgani haina singnaduna lei. Adubu maram asi natte atopa maram ama leiri. School gi angang singi marakta Forrest asi yamna lawsing shonba angang haibadu oi. Maram asidagi mahakpu mayamna stupid haina laknabirami. Masigi maramdi magi mangda uriba thodok thawong sing asigi maramda masa matomtana wakhan khanthajaba ngamde. Magi haibabu mangonda kanagumabana taklaga haibadi phongdoktuna khangaliba wafam adu khaktani mahakna khanglibasi. Magi oina wakhal sungjaraga kari karam tawgani haibagi lawsing adudi mangonda yaude.
aduna mahakki classmate oiriba angangsing asina mahakpu yamma toina karem ka thainabiduna laknabirami nongmadi Jenny ga Forrest ga lambida sum chattuna leiringi tunglomda cycle thoba angang ahum laklaga mangonda nungna thajinbiba kaya tawrakle Forrest ki mamaida sun nungna palami matangsi da Jenny na Forrest asi yamna kanna sian khina ba wafam hairami angangsing asina su lep leitana nung kya thajilaklami Jenny na sian na ba hairakli ba wafam sibu induna mahakna yamna kanna sian khina ba honarami adubu mahakki leg braces asi yawbuna maram oiduna mahak ningthina khong si thangduna sian bangamlamde adubu tunglomdagi angangsing asina nungsing langlakpa suklep lepte masidagi Jenny na yamna kanna lauduna Forrest nang yamna kanna selo haiduna leptana lauraklami Jenny gi khonjel si tabadagi Forrest asi kanthi thokna yamna kanna sian na ba honaraklami matangsta mahakki leg braces asi tattuna yawram liba iron rod sing asi kapthoktuna tongan taraklami masidagi Forrest asi hojikti yamna yangna sian bangamkhirami asumna maningda nung langliba angangsing asina mahakpu cycle na tanaba bahau phangkidre mahak yamna yangna siankhre mathangi sindana Jenny gi yumasi Forrest ka yamma lapna dana leiramle numidangi matamda su mahak si kijei haiduna Forrest ki manakta laktuna tumlei asumna makhoi ani si yamma nungsina na pulai mathangi numita Jenny asi school karakti masdagi Forrest na mahak si kaidawrobano haiduna mahak ki yumda yengba salami mafam asi yauraklaba matamda Forrest na khangle madudi Jenny na nahan makai yumda haninglamdriba asidi mahak ki mapabu kibadagini hojik Jenny gi mama laikhidre mahak ki tamthiraba mapa asina mangonda tattana nataisada thabak kya chathabi maram asina mahak na yumda haningdaba oiramle nahan makai Forrest na khalluribana makhoi gi yumda leiriba shauganba hui asi kibadagi oiramgani haina khallubani adubu nalamdre tamthiraba Jenny gi mapa asi kibadagi Jenny na yumda chatlu haiba yadaba oiramle Jenny gi tamthiraba mapa asina makhoi bu koithi thiraklami matamasda makhoi na lotuna leirami aduga matangasda makhoi ni na ishor bu khuramjarami aduga Jenny na haira i he ishor aibu uchek olhanbiu karigumba masa panduna ina paiba ngamlabadi free oina prithibigi mafam khudimakta koichat chatpa ngambagi shakti du pinabiu haina khoramjarami haibadi Jenny na pamlibasi free bird ama oina mafam khudimakta koichat chatpa duni mahangna pamjaribasi asumna makhoina ishorbu khurumjariba wafam si ishorna tabi bagum thokle haibadi mafam sta police laktuna Jenny gi mapa sibu mahakki maral gi damakta phakre aduga Jenny buna magi mabokki yumda puraktuna police asina thamlamle asumna hojik Jenny asi mabokki yumda laikre adubu angang oiribi Jenny da thokriba thogdo asina maram oiduna magi tungi oiba punsida phattaba effect kya amasu lakhi haibadi phattaba tawheidaba hainabi kya ama oiraknabagi macha ama oirakhi mathangi sindana hojikti Jenny amadi Forrest asi mapung phana chaure piklingei dagi makhoi ani na tinarakpana college life phawba makhoi thadoknate adubu Forrest na piklingei da mabu hek lakna biba karem ka thaina biba angang sing aduna chauraklaba matamda su Forrest pu lakna biba tokte ngasi su pakhang macha sing asina Forrest ta nung tharakpa lepte masidagi Jenny na Forrest pu kanna sian khina bhairami Forrest asi yamna kanna sian khre adubu maningda gari da tongkhatuna pakhang macha sing asina mahak pu tanarakli hauji gari asi yamna yangna thaujilaktuna Forrest pu thom khidore adubu Forrest asidi piklingei matamdagi hauna yangna sian bagi hainabi mamangonda leithokre haibadi angang singsina mahak pu nungtigi lakna biba aduna maram oiduna makhoidagi nanthokna bahonabada mahakna nungtigi oina yangna sian khibani masidagi mahak asi yamma lamjel yangba mioi ama oiba ngamkhibani asumna Forrest asi hojik yangna selakpana American football haina khangnaba atopa maming amana gridiron haina khangnaba match asi lampak amada sanaduna leirami mahakna lampak asida sensilaktuna hanadagi match asibu sanariba player sing asdagi henna yangna mahakna sian mangamkhirami mahakna asumna yangna sian basi ubada George Walen hariba maming leiriba nupa asina mahak ukhirami masidagi mahakna kanano asidi haina hangbada manakta leiriba misak asina mahak asi leikai ista leiba khwaidagi pangba misak amani haina hairami adubu George Walena mahakki lamjel sianbagi talent asi ubadagi mahakpu gridiron hariba masana asida yahonnabagi wafam phongdoklami Forrest ki asigumba talent asi yenglaga college ki scholarship su pirami matungda mahak American football team de yahallami adubu mafam asida yamma luribadi Forrest na soccer masana asigi rule sing khangdi masidagi mangonda rule kharadi takpirami haibadi ball asi pairaga karamba nakanda sienga dabano haibadu khaktani mangonda takpiribasi masidagi mahakna khangibasi ball asi hek paibaga nakal asomda sien ba haibasi khaktani mahakna khangibasi aduna maram oiduna mahakna yangna sienki mayamna mahakpu tanaba phangde adubu luribadi mahakna sielibasi kadai wada lepkadabano haibasi su mahakna khangde aduna stadium asigu wangma lanna adum chienkibani asumna match kayada mahakna maipakpu dingami adubu stadium gi wangma landuna chienkibasi lepnabagi damakta mahakpu thingnaba miyoi kya lephanduna thammi amadi stop Forrest haina thaba banner su thetuna thammi masi uragadi mahakpu lepo hairi haibadu khangnabagi damakta tawbani asumna mahak si maming leiba player amadi oi adubu mayamna mahak si khwaidagi apang mamini haina launei Jenny asi hujikti girls college da admission tawkhre haibadi mahak Forrest ka lapthoknakhre Jenny na pamjaribasi aphawba singer ama oibani magi punsina mafam amadagi mafam amada free ona chatpaduni mahakna pamjaribasi hujikti makhoi ani si khara su lapthoknakhre
asuma nongmadi Forrest na Jenny bo halakpa ngaiduna leiringai mafamsda car amada Jenny ga nupa amaga leibasi urami makhoi ani na tawriba thawng asi Forrest na khallibana Jenny da awaba piri boy ninglure masidagi mahakna sangchinduna Jenny ga langminari ba nupa asibu phukirami adubu nupa asidi Jenny gi boyfriend oiramle makhoi ani si nuksinaban makhoi ani na tawnari ba thabak asibu Forrest na lan na khallubani asumna Forrest na nupa asibu phurubadagi nupa asina sauduna Jenny bu thadoktun satkre masidagi Jenny na su Forrest ta sauramni matungda Jenny na Forrest bu imungda pusinduna wari watai kya sanarami asumna makhoi ani na wari sanarpa matamda Jenny na magi hakchang asibu Forrest ta sokhanna ba honarami adubu Forrest na asigumba thabak asi hainade haiduna mahakna yaramde matangi sindana Forrest ase hojikti mahakki sienbagi skill ase aduki mati khengakre masina maram oiduna mahak hojik all American football team da mahak si yauri mahakna hojik sanari basi national level dani ma yaubuna maram oiduna makhoi gi team na mai pak pangam masina maram oiduna matamasigi US ki president oiriba John F Kennedy ga makhoi gi team asiga unaram asumna adum satharakpana sahi manga gi matungda mahak hojik graduation loire sports ki lamda mahak ki yamna fazaraba performance asigi damakta mahakpu degree su piram hariba matamasda America gi oina army selection gi damakta enrollment gi thabak chathari army officer ama sangsilaktuna mangonda army da join tawna ba wafam si phongdoklam masidagi mahakna su yaduna army da yaushinkhre hojik uli ba matamasina 1967 gi matamni mahakna army training gi damakta KM da satna ba gi damakta mahakna bus ta kakhalakpa matamda mamangda mana angang oiringai da bus manungda angang singna mahakpu phaman khidaba aduga manana mapamasida su leiramliba miyo singasina mahakpu phamna na ba sit bibiramde matangis-da babba kauba nupa amana mahakpu phaminana ba kausilakpadagi mahak phamlami babba hariba nupa asisu Forrest tawna yamna isam samjaba miyoy amani mahakna khwaidagi pamjariba sinpham asi shrimping business asini haibadi samudrada khajing phabagi karwar asi mahakna yamna pamjabani masina maram oiduna matam leiba khivikta mahak si khajing phaduna lalonbagi karwar asigi maramda adum ngangduna ta leirami hayeng army dagi potharaba matungda shrimping business asi soidana tawgani haina phongdoklami aduga Forrest ka magasi partner oina punsi haibo wafam su phongdoklami asumna matam khudingmakta mafam khudingmakta mahakasi khajing karbar tawbugi maramda wa ngangduna ta leirami adubu Forrest ki paukhumdi hoi yai haibasi khaktani mahakna phongdokli Forrest na KMS da training tawringi matamasida mahakki mathak thongba officer na haribo wafam asibu yamna ngakna sacharami masina maram oiduna training tawriba kangbu usdagi mahakna khwaidagi hena mathak thongba officer na piriba yathang adubu pangthokpa ngamba mi oirami masidagi officer singna su mahakpu yamna yabirami mahakna training tawringi matamasida magi mama amadi Jenny bu ningsingduna ta lejerami nongmadi mahakna Playboy gi magazine ama paduna yenglami mafamasida natai chadaba phizol setuna Jenny si yawbu ure mafamasida Forrest na wafam ama khangle madudi asigumba natai chadaba phizol asi selubadagi Jenny asi magi college dagi tanthorokpo oirangani haiba wafamsi aduga mathangda uliba sinsina Jenny asi hojik local bar amada natai chadaba phizol setuna mayam mangda isai sektuna leiram aduga mafamasida Forrest su laktuna mahaki isai asi butarami mahakna di Jenny na sakliba isai asibu yamna munna tajarami adubu mafamsida leiriba miyoy singsina Jenny da karem kathaina bi bahoragli asumna Jenny ga miyoy singasi ga khannarakpasi ubada Forrest na sangsilaktuna miyoy singasi da khut thaduna phurami Forrest na mafamsida leirambasi ubada Jenny si ngakpada loikre asumna Forrest na miyoy singasi da khut tharubana maram oiduna Jenny na tawjariba thabak haibadi local bar asida isai sakpagi thabak asi lauthokirami masidagi mahak yamna sauduna Forrest da seiraklammi mafamsida makhoi ani si wari sanaduna chatminarami matamasida Forrest na Jenny da I love you haina hairami adubu Jenny asidi aina ngasai mamangda su haijakre madudi mahakki angang oiringai da thengnarkhiba phatraba thodoksinga duna maram oiduna mahakki phattaba hainabi gi lisat ama mangonda yaukre masina mahakki punsida natai chadaba miyoy ama haibadu oihalle aduna masagi punsidagi masana chena naba honariba miyoy amani masidagi mahakna Forrest na mangonda nungsi haina phongdokchariba wafam asibu mahakna yaninglamde amadi mahak tawpham khanglaktabadagi mahakna thongasidagi chongthaduna phawba sirage haina khalaklabani adubu matungda mahakki wakhalasi honglaktuna mahak mafam asidagi satki tawi matangasta Forrest na mahak asi Vietnam da war gi damakta thakhidaure haina phongdoklam wafam asi tabada Jenny su angakpa phawrami masidagi mahakna Forrest ki manakta sangsilaktuna wafam ama phongdoklam madudi nangna hayeng lan manung aduda akanba saduna haibadi hero amagi matau lawge khanganu karigumba khudongthiba laklabadi nang mafam adudagi yamna kanna senthokko haiba wafam si sinarami Forrest na hairami aina hek ngamliba makhai numit khudingi nangonda sithi iduna tharakani haiduna phongdoklami manungsinana bidai pinarami masidagi Jenny su mafam si thadoktuna satkre mathangi sindu ulaklibasina Forrest ki team sing asi Vietnam da leiba Mekong Delta region haribaduda makhoi si thare babba hariba nupa asiga Forrest ka si thadokna ba leite makhoi ni yam luna tinaba mamana ba haibadu oikre babba nadi mahaki khajing karbar tawbugi wafam si panba sublep lepte aduga makhoi na mafam sida Lieutenant Dan Taylor ko nupa ma thengnare hariba nupa asigi mapa mapugi hangtaktagi US Army da yauduna thawai thadokibagi record kya lei
matau sumna mahak na su magi mapa mapu dona US Army da yausilaga landa mathwai thadok pasi mahak ki apambani hojik forest ki team asi mafamsda tha kya lele kallaba nongju gi matam sulai mafamsda makhoina awaba kya khanglami adubu forest ki thamoi dadi mahakna tawriba thabak asi yamna ware haibagi mami amata tade haibadi mahakna nongmuta su ai si yamna ware haiba wakhal khalluba leite babba hariba nupa asina mafam matam khuding makta mahaki khajing karbar tawbugi wafam si pandun ta leirami adugo mahakna forest ta magi karbar asida partner oina ba wafam su phongdoklami matamsda forest ki paukhum haibabu hoi yai haibasi khaktani mahakna hairibasi forest na magi oiba hangba matamda jeni da thakina bagi damakta sithi iduna ta leirami jeni gi mafamda nang kamdauri bage nang bu nungai ribara haiba wahangsing hangduna sithi kya iduna thakirami aduga nakalamadana jeni asidi hojik yamna nungai thopi punsi ama da lenkhre haibadi mahakki boyfriend sing hongba lepte mathong maram khangdaba mioi kya amaga punduna punsi asi yamna nungai thokna haibadi lang thokna lelam phatrabani sa kya su saba lepte asumna koichat chatuna free oina leiba punsi asini nahan makhai jeni na pamduna laglibasi mathangi sindana forest ki kangbu asi patrolling chalam adubu numit asidadi Vietnam gi lanmi singna makhoi gi mathakte attack tawrakle mafamsida yamna kanna nongoi kapnarami tamthiraba bom kya su langsilaktuna mafamsida mioi kya ama sire asumna hojik makhoi gi team asi maning handuna satpa tarami tanjasida forest na nasai jeni na hairki bo afam adu ningsinglagi haibadi lan gi mafam adu da na hangna thawna phaba sarunu yamna kanna sen na bo honau haiba wafam se ningsinglakpatagi mahak mafam se thadoktuni yamna yangna sen khirami asumna mahakna yamna yangna selakpana hojikti lan choknari ba mafam sidagi yamna lapthorokle adubu mahakna khangogdana wakhal ama ningsinglakle madudi mahakki mamanaba baba lan choknari ba mafam sida lehori haibasi masidagi mahakna mamanabu lawrunabagi damakta lan choknari ba mafam sida changsilakle adubu mahakna mafam sida changsilaktuna bababu thiba matamdadi atopa makhoigi lanmi singi maraktagi yamma tamthina soklaba miyo ema thengnarami masibu mahakna mareng banda thangatuna sep oigadaba jaga amada puthokpiraklami mahakku thamlamlaba matungda amukkasu baba thibo oina sensenkhirami adubu handakasu atopa soklaba miyo ema muk thengnare masibu su mahakna lengbanda thangatuna sep oigadaba mafam sida puthokpirakle asumna mahakna marirak mangarak baba thiba sangba matamda atopa soklaba army sing oina thengnarami makhoi punumakpu mahakna mareng banda thangatuna sep oigadaba mafam sida puthokpiraklami asumna mahakna tawduna lanmi manga taruk lomdi sep oigadaba mafam sida mahakna puthorkpa ngamlami matungda mahakna baba thirakpa matamda lieutenant Dan Taylor asi yamna taisada phibam amada leirambasi amuk thengnaruri mahakki makhongsi yamna tamthina sokle aduga hojik mahak lanasida mateng pangnabagi damakta atopa army sing kauba suklep lepte forest na sensilaktuna den bu mafam sidagi puthokina ba honai adubu den ne yamna shawrami aduga mahakna hairei aidi thawai hingnabagi damakta senkhiba du pamde irei ba ki damakta thawai na pon tha pikhiba haibadi lanpham asida aina sikhiba duni aina pamlibasi hairaklami adubu mana hairi bo wafam asida forest na yaramde masidagi forest na mahakpu kanduna sep oigadaba mafam asida purakle matungda forest na bababu kannabagi damakta sensen ge tawi masida den na hairei jaga si hojik plane pairaktuna bom thadagadaba mafam oirabani mafam asida sangluranu hairami adubu mahakna wafam si yadana mamanababu kannabagi damakta sensen khirami asumna mahakna sensilaktuna thirakpa matamda hojikti baba si thiba phangle adubu mahakki phibam asidi aduki matik tamthina sokle matang asida baba na mangonda wafam ama phongdoklami aingonda asumna thokliba sibu karigino aidi yumda chakpa pami lehoriba imung manungga punba pami amadi khajingi karbar tawduna paisa tanba duni aina pamliba si hairaklam asumna hairamlaga mahak forest ki tampak makta da sikhirami asumna mamanaba baba na hairamba wafam asibu forest na kaidong nungda kauba leite mathangi sindana hojik lanpham asida soklaba forest ki kangbu sing asi hospital da pukhalakle forest ki na ningjon da nongmai maru ama pali asumna awa ana asopan kya nanglabasu forest ki maithong dadi awa bagi mami amata tade mahak hojik yamna harauna ice cream charami aduga manakta lieutenant Dan asisu hipli mahak si yamna depression da leirami masigi maramdi mahak ki makhong ani mak lana du da sokpadagi kakre asumna makhong ani yaudani hingba si mahak pamde amadi mahak hojik army gi service ta yaubusu yararoi lanpham da sijapa pamba mahakpu kari sunataba da forest na kanbiduna soinai ba mi ama oina thamle haiba wafam sita mahakna forest ta yamna shawninglam masi khalubadagi mahak wakhal yamna nungaitana leibani tanjasida forest ta jeni na tharkiba masing yamna ba chithi ke ama piraklam masina takpadi jeni na sumangon da chithi ke ama iragli tabutu mahakna war gi mafam da leikhrbani na chithi sing asi mahakna phangdabo oiramle asumna jeni gi chithi sing asi phangjabada forest asi adoki matik haraujarami mathangi sindana forest asi mahakna lanpham da yamna thongna phanna pangthokiba thabak sing adugi damakta medal of honor piduna ikai khumnabu ulami mafamsida mahakka unari basina president Johnson ni mathangsida president Johnson na phagi tawduna wafam amsu phongdoklami nangonda di nongmai maru kadai da panbano hain hanglami masida forest na ai gidi ningjon da pali haina khumlami president Johnson na phagi tawduna ai amukti yenge haina hairami
asumna phagi tawriba wafam asibu forest nadi khangde haibadi mahak nadi mina phagi tawba amadi serious oina haiba wafam ani asigi khenaba khangde masadagi mahakna mayam mangsida khongrau singthaduna mahaki ningjol da nongmai maruna pankhibagi sabasibu president johnson da utuna khangalami tilliba miyam asisu ngakpaga loina na nokdarami masadagi president johnson asi gaiduna mafam asidagi thokre aduga nakallamadana numit asida anti-war rally amasu mafam asida chatli haibagi arthadi Vietnam da lan tawduna army sing tharibasi tawbiganu lan tawnaroi se haiba paujel piduna prajamya masina rally ama chatpani rally asida yauriba prajamya masina makhoigi lanmi sing atopa lamda lan thakribadu loina kaurakadabani haiba kholausu lauram aduga mafam asida anti-war rally asigi lusingbi oiribasina AV Hopwin Kobi nupi amanani thokriba war gi experience sing asibu mayam da phongdoknabagi damakta tawsinnaba haibati sasinaba army kangbu amabu mahakna khomgatlami adubu soiduna makhoigi marakta forest asi yaushinkhre matungda mahakbu mayam mangda wangang nanaba tanjama piduna kauthoraklami adubu mahakti asengba soldier amani adubu mangonda thokriba thodok sing asidi haibadi yamna waraba thodok sing asidi mangonda di wana khallude aduni irai laiba wafam amada oina phongdoraklami masi khangbadagi makhoigi maraktagi miyo amana mic singchigi connect toriba wire sibu lokthokduna thamlami asumna mahangna phongdokliba wafam sing asibu tilliba miyam asina amata taba phangamde asumna mahangna wangang lingida tilliba miyam asigi marakta Jenny su yauramle masdagi Jenny na makhoigi manakta lairiba chaurba pukri asida songtharaktuna forest pu mayam mang asida kauraklammi mahakpu uzabada forest asi ngakpada loikhre amade harau manbadagi mahaksu sensin giduna pukri asida songtharaga Jenny gi manakta sensinduna chetna lengon minaram makoyani na suma tawbasi ubada tilliba miyam asisu khuba khuduna yamna haraunarami matungda Jenny na forest pu makhoigi center da pusilami Jenny asisu anti-war rally sida saru yaribi nupi amani makhoigi kangbu singa lairiba mafam sida pusilakpa matamda Jenny gi boyfriend ga su forest ka thengnarami mafam sida Jenny ga magi boyfriend ga karigumba maram amadagi marai yenaraktuna magi boyfriend na khud thadunu phukirami adubu forest asidi kanagumba miyo amatana Jenny da awaba pibasi uba yade masadagi mahakna sensinduna Jenny gi boyfriend asibu yama tamthina phukirami masadagi leiramliba miyo ising asina makhoi ani bu tam thoraklami asumna makhoi mapanda thorakle numidangi matamda makhoi anina satminaduna wari watai kya sanarami Jenny na magi punsida thokriba thodoksingi maramda wari lirami haibadi mahaki punsina olakliba honglakliba si forest ta khangalami mahak hojik drug ta laisuba mi haibadu oire magi punsi asidi mathong maram khangdani hingba punsi haibadu oire haibadi panglang da langthokna leire asumna hingba punsi asi mahaki oinadi yam nungaijaba punsi amani haina su mahak phongdolami asumna ahing asimadi makhoi ani si yam nungsinana wari sanaduna lelammi mathangi ayuktana Jenny na magi happy group haina khangnariba team asiga punduna mafam asidagi satkhina tawri aduga mahakna forest hairami ai si nangi damakta di matik chaba nupi adu natti aikhoi ani gi lambi di tongan tongali haina phongdoklami matam asida forest na ngasai president na pirakhiba medal of honor asibu Jenny da pibiram adubu Jenny na hairai masidi ai gi damakta di matik chadi haiduna masida forest na hairai nangna ingon da pibi khiba pautak aduna maram oiduna ngasi aina medal of honor asi phangba ngamjabani masi punamag asi nangna oihanbibani aduna medal asi nangna lawgadabani haiduna mangonda pisinbirami matangsida Jenny na forest ta wahang ama hanglamni nangna ibo aduk yamna luna khalliba sibu karigino haina masida forest na hairai you are my girl haina haibadi nang asi aigi girl ni hairam masida Jenny na su hairai ai matam pumbagi oina nangi girl oina laikhigani haiduna asumna makhoi ani gi lambi asi tongan tongan khre haibadi mafam asida makhoi khaidoktuna sanna khre mathangi sindu ulagli basina forest na atopa miyoi singna pingpong haiba masana si sanaduna leibasi urubadagi mahaksu sananingba phauram masibu matau karamna sanagadabano haibasi mahangna hanglaklammi masida player sing asina tangli baniyo masibu mahangna ngangna satuna haibadi ball asida munni yengduna thomgadabani haiba wafam masibu ngangna satuna practice tawbudagi ataina sanadi basidagi hena mahakna haibi hengelaklammi amadi mahaki hotnaba leptaba talent si naduna khut anina phawbu sanaba ngamlaklammi mahaki sanariba mawong asibu miyam asina ngaktuna su yengnarami magi asigumba talent si ubudagi makhoigi government na international pingpong tournament sananabagi damakta China da thakirami masidagi mahakna China da satuna yamna haisingna sanabadagi mai pakpa sungamkhirami matungda mahakna magi leibakta halakpa matamdadi mahak asi karahena maming chatpa miyo ama oiramle haibadi sports celebrity ama oikhre asumna mahak asi maming leiba celebrity ama oikhrabanina New York ta pangthokliba Dick Kevin gi show amada interview amagi damakta kauraklammi maming leiraba John Lennon ga phaminaduna TV show program amada yaukirami asumna mahangna TV show asi uluraba matungda studio dagi mapan tholakpa matamda lieutenant oiramba Dan Taylor asi mafam sita thengnare mahak hojik wheelchair amada leirami aduga mahangna forest ki mathakta adugi matik shawninglammi masigi maramdi landa mathwai thadoktuna sijaramlabadi maming leiraba miyo amo oina phaujagadabadu mahakpu forest na kanbibadagi shoinairaba mi amo oina lelibasi mahangna shawninglammi masi punamaksin nangna tawhalibani haina ngangsilami aduga wafam amasu phongdolami
ꯅꯪꯒꯨꯝꯕ ꯁ꯭ꯇꯨꯄꯤꯗ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯗ ꯃꯇꯧ ꯀꯔꯝꯅ ꯃꯦꯗꯜ ꯑꯣꯐ ꯑꯣꯅꯔ ꯁꯤꯟꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯐꯣꯔꯦꯁ ꯑꯁꯤꯗꯤ ꯌꯥꯝꯅ ꯄꯪꯕ ꯃꯤꯅꯤ ꯃꯥꯒꯨꯝꯕ ꯑꯄꯪꯕ ꯑꯃꯗ US ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯃꯦꯗꯜ ꯄꯤꯔꯤꯕꯁꯤ ꯑꯉꯛꯄ ꯐꯥꯎꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯉꯥꯡꯂꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯥꯎꯔꯒ ꯋꯥ ꯉꯥꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯇꯦꯌꯔꯁꯇꯒꯤ ꯃꯍꯥꯛꯀꯤ ꯍꯨꯏꯜ ꯆꯤꯌꯔ ꯑꯁꯤ ꯃꯁꯥ ꯃꯇꯣꯝꯇ ꯆꯦꯟꯊꯈꯤꯗꯨꯅ ꯃꯍꯥꯛ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯒꯗꯧꯔꯤ ꯃꯁꯤꯗꯒꯤ ꯐꯣꯔꯦꯁꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯐꯣꯔꯦꯁꯀ ꯗꯦꯟꯒꯁꯤ ꯃꯃꯥꯟꯅꯕ ꯑꯣꯏꯅ ꯑꯃꯨꯛ ꯄꯨꯟꯈ꯭ꯔꯦ ꯐꯣꯔꯦꯁꯅ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤ ꯗꯦꯟꯒ ꯄꯨꯟꯗꯨꯅ ꯃꯐꯝ ꯀꯌꯥꯗ ꯆꯠꯇꯨꯅ ꯂꯥꯡꯊꯣꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯄꯨꯟꯗꯨꯅ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯀꯨꯝꯃꯩꯁꯨ ꯃꯐꯝꯁꯤꯗ ꯄꯥꯡꯊꯣꯛꯂꯝꯃꯤ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒ ꯄꯨꯜꯂꯝꯃꯤ ꯑꯗꯨꯕꯨ ꯐꯣꯔꯦꯁ ꯑꯁꯤꯗꯤ ꯃꯥꯒꯤ ꯖꯦꯅꯤꯒꯤ ꯋꯥꯈꯟꯗ ꯑꯗꯨꯝ ꯂꯨꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯛꯂꯤꯕꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯑꯥꯔꯃꯤꯒꯤ ꯊꯕꯛꯇꯒꯤ ꯄꯣꯊꯥꯒꯗꯧꯔꯦ ꯑꯣꯐꯤꯁꯥꯔ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯑꯥꯔꯃꯤꯒꯤ ꯁꯥꯔꯚꯤꯁ ꯑꯁꯤꯗꯒꯤ ꯄꯣꯊꯥꯔꯦ ꯅꯍꯥꯛ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯆꯦ ꯑꯃꯁꯨ ꯄꯤꯔꯝꯃꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄꯁꯤ ꯎꯕꯗ ꯃꯃꯥꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯝꯄꯅꯤ ꯀꯌꯥ ꯑꯃꯅ ꯃꯍꯥꯛꯄꯨ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯠ ꯎꯠꯄꯤꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯃꯥꯅ ꯄꯤꯡꯄꯣꯡ ꯍꯥꯏꯕ ꯒꯦꯝ ꯑꯁꯤ ꯁꯥꯟꯅꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯕꯦꯠ ꯑꯁꯤꯕꯨ ꯑꯇꯣꯞꯄ ꯀꯝꯄꯅꯤ ꯑꯃꯅ ꯃꯈꯣꯏꯒꯤ ꯄꯣꯠ ꯑꯣꯏꯅ ꯁꯤꯖꯤꯟꯅꯅꯕ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯁꯤꯒꯤꯗꯃꯛꯇ ꯗꯣꯂꯔ 15,000ꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯦꯛ ꯑꯣꯏꯅ ꯄꯤꯗꯨꯅ ꯊꯝꯂꯝꯂꯦ ꯍꯥꯏꯕ ꯋꯥꯔꯤ ꯑꯁꯤ ꯃꯃꯥꯅ ꯃꯉꯣꯟꯗ ꯁꯥꯔꯝꯃꯤ ꯃꯍꯥꯛꯅꯗꯤ ꯑꯁꯨꯝꯅ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯠ ꯎꯠꯄꯁꯤ ꯄꯥꯝꯗꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯅ ꯊꯦꯝꯕꯗꯒꯤ ꯃꯍꯥꯛ ꯌꯥꯔꯝꯃꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯠ ꯎꯠꯄꯒꯤꯗꯃꯛꯇ ꯐꯪꯂꯤꯕ ꯗꯣꯂꯔ 15,000 ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯀꯥꯔꯕꯥꯔ ꯑꯃ ꯍꯧꯗꯣꯛꯅꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯦ ꯃꯗꯨꯗꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯕꯕꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯐꯪꯂꯤꯕ ꯗꯣꯂꯔ 15,000 ꯑꯁꯤꯗꯒꯤ ꯄꯩꯁꯥ ꯈꯔ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯠ ꯑꯃ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯕꯣꯠ ꯑꯁꯤꯅ ꯁ꯭ꯔꯤꯝꯄꯤꯡ ꯕꯤꯖꯤꯅꯦꯁ ꯍꯧꯗꯣꯛꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕꯗꯤ ꯈꯖꯤꯡꯒꯤ ꯀꯥꯔꯕꯥꯔ ꯇꯧꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯄꯩꯁꯥ ꯈꯔ ꯑꯗꯨꯅ ꯕꯕꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯗ ꯄꯤꯈꯤꯔꯝꯃꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯥꯅ ꯂꯩꯔꯤꯕ ꯕꯣꯠ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯈꯖꯤꯡ ꯐꯥꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯖꯤꯡ ꯐꯥꯕ ꯉꯝꯂꯝꯗꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯕ ꯃꯃꯜ ꯇꯥꯡꯂꯕ ꯕꯣꯠ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯕꯣꯠ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯅ ꯀꯝꯄꯤꯇꯤꯁꯟ ꯌꯥꯝꯕ ꯑꯃꯗꯤ ꯈꯖꯤꯡ ꯐꯥꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯁꯤ ꯃꯉꯣꯟꯗ ꯌꯥꯎꯗꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯈꯖꯤꯡ ꯐꯥꯕ ꯉꯝꯂꯝꯗꯦ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯐꯦꯜ ꯑꯣꯏꯕ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯕꯣꯠ ꯑꯁꯤꯗ ꯃꯇꯣꯝꯇ ꯂꯩꯗꯨꯅ ꯈꯖꯤꯡ ꯐꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯆꯠꯂꯤꯉꯩ ꯃꯇꯝꯗꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤ ꯖꯦꯅꯤꯇꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯝꯗꯧꯔꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯖꯦꯅꯤ ꯑꯁꯤ ꯍꯧꯖꯤꯛ ꯎꯠꯂꯛꯏ ꯍꯧꯖꯤꯛꯇꯤ ꯖꯦꯅꯤ ꯑꯁꯤ ꯗ꯭ꯔꯒꯇ ꯂꯥꯏꯆꯨꯕꯤ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯁꯤ ꯌꯦꯡꯕꯗ ꯑꯁꯨꯝ ꯐꯤꯕꯝ ꯀꯥꯏꯁꯤꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯗꯤꯄ꯭ꯔꯦꯁꯟꯗ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅꯁꯨ ꯇ꯭ꯔꯥꯏ ꯀꯌꯥ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯉꯝꯂꯝꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯐꯣꯔꯦꯁꯅ ꯃꯍꯥꯛꯀꯤ ꯕꯣꯠ ꯑꯁꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯃꯤꯁꯇꯔ ꯗꯦꯟ ꯑꯁꯤ ꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯏꯁꯤꯡꯗ ꯆꯣꯡꯊꯗꯨꯅ ꯗꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯃꯥꯡꯗ ꯐꯣꯔꯦꯁꯅ ꯗꯦꯟꯗ ꯋꯥꯁꯛꯇꯨꯅ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯛꯂꯝꯈꯤꯕꯅꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯕꯕꯥꯅ ꯍꯥꯏꯔꯝꯕ ꯁ꯭ꯔꯤꯝꯄꯤꯡ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯗꯦꯟꯅ ꯃꯥꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯟꯊꯠꯇꯨꯅ ꯅꯪꯅ ꯃꯗꯨ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯁ꯭ꯔꯤꯝꯄꯤꯡ ꯕꯤꯖꯤꯅꯦꯁ ꯍꯦꯛ ꯇꯧꯔꯕ ꯑꯩꯅ ꯅꯪꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯅ ꯂꯩꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯐꯣꯔꯦꯁꯅ ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯉꯥꯛꯄ ꯉꯝꯕꯁꯤꯗ ꯗꯦꯟꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯐꯣꯔꯦꯁꯅꯁꯨ ꯃꯥꯅ ꯍꯥꯏꯗꯣꯛꯈꯤꯕ ꯀꯥꯔꯕꯥꯔ ꯑꯁꯤ ꯇꯧꯔꯕꯅꯤꯅ ꯗꯦꯟꯅꯁꯨ ꯃꯥꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯉꯥꯛꯄ ꯑꯣꯏꯅ ꯐꯣꯔꯦꯁꯀꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯃꯐꯝꯁꯤꯗ ꯂꯥꯛꯄꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯄꯨꯟꯗꯨꯅ ꯁ꯭ꯔꯤꯝꯄꯤꯡ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯀꯥꯔꯕꯥꯔ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯝꯗꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯈꯖꯤꯡꯁꯤꯡ ꯐꯥꯕ ꯍꯩꯇꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯛꯄꯅ ꯅꯣꯡꯃꯗꯤ ꯃꯈꯣꯏꯅ ꯁꯃꯨꯗ꯭ꯔꯒꯤ ꯃꯌꯥꯏꯃꯛꯇꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯀꯜꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯃꯐꯝꯁꯤꯗ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯈꯟꯖꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯗꯦꯟꯗꯤ ꯖꯍꯥꯖ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯩꯗꯨꯅ ꯅꯣꯡꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯇꯨꯅ ꯏꯁꯣꯔꯕꯨ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯃꯇꯧ ꯑꯁꯨꯝꯅ ꯊꯝꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯉꯝꯂꯒꯅ ꯅꯪꯅ ꯉꯁꯤ ꯑꯩꯕꯨ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯅꯣꯛꯇꯨꯅ ꯂꯥꯎꯗꯨꯅ ꯉꯥꯡꯂꯝꯃꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯁꯤ ꯄꯨꯟꯅ ꯂꯦꯞꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯁꯃꯨꯗ꯭ꯔ ꯑꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯈꯣꯏꯅ ꯌꯥꯝꯂꯕ ꯈꯖꯤꯡ ꯀꯌꯥ ꯑꯃ ꯐꯥꯕ ꯉꯝꯂꯝꯃꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯁꯃꯨꯗ꯭ꯔ ꯑꯁꯤꯗ ꯈꯖꯤꯡ ꯐꯥꯕꯒꯤ ꯀꯥꯔꯕꯥꯔ ꯇꯧꯔꯤꯕ ꯑꯇꯣꯞꯄ ꯕꯣꯠꯁꯤꯡ ꯑꯗꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯂꯣꯏꯅ ꯍꯨꯝꯗꯦꯛꯄꯗꯒꯤ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯇꯨꯅ ꯃꯥꯡ ꯇꯥꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯀꯝꯄꯤꯇꯤꯁꯟ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯩꯍꯧꯔꯤꯕꯁꯤ ꯃꯈꯣꯏꯒꯤ ꯕꯣꯠ ꯑꯁꯤ ꯈꯛꯇꯅꯤ ꯑꯇꯣꯞꯄ ꯕꯣꯠꯁꯤꯡꯗꯤ ꯂꯣꯏꯅ ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯅꯗꯤ ꯀꯝꯄꯤꯇꯤꯁꯟ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯈꯣꯏꯅ ꯑꯣꯏꯅ ꯌꯥꯝꯂꯕ ꯈꯖꯤꯡꯁꯤꯡ ꯑꯁꯤ ꯐꯥꯕ ꯉꯝꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯀꯝꯄꯤꯇꯤꯁꯟ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯥꯔꯕꯥꯔ ꯑꯁꯤ ꯃꯈꯣꯏ ꯈꯛꯇꯒꯤ ꯑꯣꯏꯅ ꯆꯂꯥꯏꯗꯨꯅ ꯂꯩꯔꯦ ꯌꯥꯝꯂꯕ ꯈꯖꯤꯡ ꯀꯌꯥꯁꯨ ꯐꯥꯕ ꯉꯝꯂꯦ ꯑꯃꯗꯤ ꯈꯖꯤꯡ ꯂꯩꯕ ꯂꯥꯛꯄꯁꯤꯡꯅꯁꯨ ꯃꯈꯣꯏ ꯈꯛꯇꯗꯒꯤ ꯈꯖꯤꯡ ꯂꯩꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯌꯥꯝꯂꯕ ꯈꯖꯤꯡ ꯀꯌꯥ ꯐꯥꯗꯨꯅ ꯌꯣꯟꯕꯗꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯟꯕ ꯉꯝꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯕꯕꯥ ꯒꯝ ꯁ꯭ꯔꯤꯝ ꯀꯝꯄꯅꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯈꯖꯤꯡꯒꯤ ꯆꯥꯎꯔꯕ ꯀꯥꯔꯕꯥꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯆꯧꯕ ꯀꯝꯄꯅꯤ ꯑꯃꯁꯨ ꯂꯤꯡꯈꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯕꯣꯠ ꯀꯌꯥꯁꯨ ꯂꯩꯕ ꯉꯝꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯃꯤꯂꯤꯌꯅꯤꯌꯔ ꯑꯃꯁꯨ ꯑꯣꯏꯕ ꯉꯝꯂꯦ ꯍꯧꯖꯤꯛ ꯗꯦꯟꯅ ꯐꯣꯔꯦꯁꯇ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯔꯛꯂꯝꯃꯤ
mamangda mana sigadorobada forest na kanbikhiba matamda mahakna forest ta thagatkiba leite handana dum chaujin bikhibani adubu ngasi yamna shanti oiba nungairaba punsi mahing ama phangbasida ngasidi mahakna forest pu yamma thagatlami amadi isingda chongthaduna mahak iroiduna su sanarami makhoi karbar asidagi phangliba senpham khudimak ahum thongna khaidoktuni yenarami saruk amana babbagi imung manungdo pirami saruk amana den gini aduga saruk amana forest masagini asumna makhoi yam nungsinana share sing yenaduna nungaina palami nongmadi makhoi board sida leiringai makhoi ge assistant na call ama tawraklami madudi magi mama si yamna kanna ngamdre haiduna wafam sitabada forest si board asidagi chongthaduna selaklami asumna mathang mathang khongna selakpana mahak yum tana khongna senduna laklami mahangna yumda changlakuna mamagi manakta phamlami hojik mamana nariba anabasi cancer ni mahak matam kuini hinglaroi soidana siragani mafamsida magi mamana yamna mamal yamna bo wafam kya su phongdokpirami madudi miyoi khudimaki marai bak haibasi hanadagi iduna thamlamba khara aduga aikoina su ijagadaba sing haina khaidokliban aigi laibaktana nangi nama oyu haina tamlamlabani aduga miyoi punamakna masana masagi marai bakpu ijagadabani ishorna aikoida tawbangamba gun kya ama pibire makoina pibiramliba asidagi aikoina amukka hena semduna hena phaba pothok kya puthokpa ngamba oigadabani matangsta forest na hanglami aigi tungi laibak asibu kari oigadabano haina matamsida mamana hairami nangi narai bakti nasana thijagadabani haibadi punsi haibasidi chocolate box kumbani chocolate box adugi manungda tongan tongan ba mahausian ba chocolate kya ama yauribani madubu hangdoktuna thiraga ai isana pamjaba chocolate khanba haibasidi aigi ithongni hairami aduna nangi narai bakpu nasana lepsagadabani asumna forest na kawba ngamlaroidaba maman yamlaba wafam kya mamana phongdokpirami matungda forest ki mama si magi anabana maram oiduna leikhidre hojikti forest asi magi mayumda naitom leire magi mamana leikhidabadagi wakhal sarang naringai business ta mai onsin basungamdre aduna mahangna ownership oire aduga den na magi damakta thabak tawrami makhoi gi business tagi phangliba paisa khudimak apple computer haiba company sida den na paisa singbu invest tawrami aduga tha kharagi matungda apple computer company asina yamlaba profit phangbadagi makhoina thadakhiba senpham adu yamna chauna kanaba phangami mataw asumna makhoi asi millionaire oire adubu forest na magi phangliba senpham gi saruktagi tangkhai amaromdi babbagi imung manungdo oina pikhirami haibadi makhoi gi imung manungna nungaiba punsi ma oina bagi damakta senpham sing asi mahakna pithokhirami aduga forest asi matam chuppa tumina leithokti karigumba thabak ama tawduna adum lelami mahakki wakhal asi nungaitabadagi depression da su leirami mana matam pumbada ningsingjari basi jeni buni adubu nongmadi khangudana mana nungsijari ba jeni asi mahakki manakta lagle masi ubada mahak ngaklami amadi mahak harauda loirami hojikti jeni asi mahakki drugs nabagi phatraba hinabi adu thadokre jeni ga forest kasi hanagum yama nungsina na pulami makoina jeni gi hanagi mapaga leiminara mayum masida chatuni yenglami yum masibu ubada jeni na shauning manmadagi kaptuna nung kya thajilami masina takpadi magi punsi asi magi phatraba mapaduna ohen khibani habasi phongdoklibani aduna magi asigumba phatraba lisat asibu ohelakhiba magi mapadubu saubudagi mahangna yum masida nunga thajinduna kapani forest na jeni gi maphamda mangonda luhongna bo wapam phongdoklami adubu jeni na yaba kauba leite masigi maramdi forest ki damak mahak asi matik sabi nupi ama natte haiduna masana khanjai maram asidagi mahakna wafam asibu yadabani mathangi sindana hojik numidangi matamni jeni na khangudana forest ki manakta changlakle aduga mabu nungsi haina phongdoklami asumna ahing asi yamna romantic oiba mawongda mabani asi pulami numit asida makhoi ani si hakchangi mari su leinarami asumna makhoi ani si nungsina na pullaba matungda nongan bagi ayuk angan bada jeni asi tumina hogatuna haibadi forest bu khangandana mahak si tumina hogatlaga mafam sidagi sian khirami masigi maramdi mahangna forest ki manakta lainingde mahak si forest ki damak matik sade khalubadagi mahangna summa tawribani forest na makeup tholakpa matamdadi magi manakta jeni asi leiramdre haibadi magi yum si thadoktuna jeni asi chatkre masi khanglakpada mahak si yamna wakhal soklami tumina phamduna leirambadagi mahak si mathong maram khangdana magi yum asi thadoktuna chenkhirami mahakna summa tawribasi magi thamoi asi kaimanbadagini magi mitmangda lambi ne hek uriba makhai mahak asi chelambi ayuk nungthil numidang khaidana lambi na bu hek leiriba makhaidi mahak mathong maram khangdana pangjen da chelambi karigumba mahakna tumningba phawre tumthoi chaningba phawre chagani matungda mahak leptana amuk chengani waraklaba matamda su pothagani adubu potharaba matungda su mahak lepa leitana chelambi asumna mahakna matam sangna chenkhalakpana makhoi gi leibaki wangmada phawbu chenkhalaklamni haibadi atopa lam kaya phawduna chenba hawrakle asumna mahakna selakpasida reporter kaya amana su tanaduna mahakna seliba sigi maram su hanglamni adubu forest masanadi mahakna seliba sigi maram karino haiba khangjade aduna mahakna hairai aidi adum sianmani haiduna asumna mahakna chenkhalakpasida tongan tongan ba miyoi kayana magi tung inaba hawrakle magi thawong asibu pamjaba miyoi kaya amana matung inaduna senari asumna hojik mahakna leptana chenkhalakpana sahi ahum mapung phare leiba kaya phawduna mahakna selakle miyoi kaya amana sum hakki matung inari adubu nongmudi mahakna magi mamana hairamba wafam ama ningsingarle
ꯃꯗꯨꯗꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯃꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯗ꯭ꯔꯤꯉꯩ ꯃꯅꯤꯡꯗ ꯂꯩꯕ ꯊꯧꯗꯣꯛꯁꯤꯡꯕꯨ ꯀꯥꯎꯊꯣꯛꯂꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯅꯠꯇꯗꯨꯅ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯕꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯃꯗꯨꯅ ꯄꯣꯠꯂꯨꯝ ꯑꯣꯏꯔꯒ ꯄꯨꯗꯨꯅ ꯆꯠꯄ ꯇꯥꯔꯕꯗꯤ ꯃꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯤꯕ ꯄꯨꯟꯁꯤ ꯑꯗꯨ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯑꯗꯨꯅ ꯅꯍꯥꯟ ꯃꯈꯩ ꯃꯍꯥꯛꯅ ꯆꯦꯜꯂꯝꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯕꯨ ꯀꯥꯎꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯗꯤ ꯃꯅꯤꯡꯂꯣꯝꯗ ꯊꯝꯂꯝꯂꯒ ꯃꯍꯥꯛꯀꯤ ꯃꯃꯥꯡꯂꯣꯝꯗ ꯂꯩꯔꯤꯕ ꯄꯨꯟꯁꯤꯕꯨ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯚꯥꯞ ꯇꯥꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯆꯦꯜꯂꯝꯕꯗꯒꯤ ꯈꯪꯂꯦꯞ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯋꯥꯔꯦ ꯑꯩ ꯌꯨꯝꯗ ꯆꯠꯄ ꯄꯥꯝꯂꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯆꯦꯜꯂꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯊꯝꯂꯝꯂꯒ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯑꯁꯨꯝꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯎꯠꯊꯣꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤ ꯉꯁꯥꯏ ꯐꯣꯔꯦꯁꯅ ꯕꯁ ꯁ꯭ꯇꯣꯞ ꯑꯃꯗ ꯐꯝꯗꯨꯅ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯕꯁ ꯉꯥꯏꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗ ꯋꯥꯔꯤ ꯂꯤꯈꯤꯕ ꯃꯇꯥꯡ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯄ꯭ꯔꯖꯦꯟꯠ ꯇꯥꯏꯝꯗ ꯎꯠꯂꯛꯂꯦ ꯃꯍꯥꯛꯅ ꯋꯥꯔꯤ ꯑꯁꯤ ꯑꯁꯨꯝ ꯂꯤꯔꯛꯄꯗ ꯕꯁ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯥꯟꯇꯤ ꯑꯃ ꯂꯩꯔꯤ ꯃꯥꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯑꯥꯟꯇꯤꯅ ꯌꯥꯝꯅꯁꯨ ꯄꯦꯟꯖꯔꯝꯃꯤ ꯐꯣꯔꯦꯁꯅ ꯃꯍꯥꯛ ꯃꯁꯥꯁꯤ ꯃꯤꯂꯦꯅꯔ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯦꯒꯥꯖꯤꯟ ꯄꯨꯊꯣꯛꯇꯨꯅꯁꯨ ꯎꯠꯂꯝꯃꯤ ꯃꯁꯤꯗ ꯑꯥꯟꯇꯤ ꯑꯁꯤꯅ ꯍꯪꯂꯛꯏ ꯅꯪꯅ ꯕꯁ ꯁ꯭ꯇꯣꯞ ꯑꯁꯤꯗ ꯂꯩꯔꯤꯕꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯃꯁꯤꯗ ꯐꯣꯔꯦꯁꯅ ꯍꯥꯏꯔꯝꯃꯤ ꯖꯦꯅꯤꯅ ꯑꯩꯉꯣꯟꯗ ꯆꯤꯊꯤ ꯑꯃ ꯄꯤꯔꯛꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯎꯅꯕ ꯄꯥꯝꯂꯕꯗꯤ ꯑꯩꯅ ꯄꯤꯔꯤꯕ ꯑꯦꯗ꯭ꯔꯦꯁ ꯑꯁꯤꯗ ꯂꯥꯛꯎ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯆꯤꯊꯤ ꯑꯁꯤꯕꯨ ꯎꯠꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯥꯟꯇꯤ ꯑꯁꯤꯅ ꯆꯤꯊꯤ ꯑꯁꯤꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯏꯔꯤꯕ ꯑꯦꯗ꯭ꯔꯦꯁ ꯑꯁꯤꯗꯤ ꯅꯪꯅ ꯕꯁ ꯇꯣꯡꯂꯒ ꯆꯠꯂꯨꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯃꯁꯤꯗꯤ ꯌꯥꯝꯅ ꯅꯛꯅ ꯂꯩꯔꯕꯅꯤ ꯅꯪꯒꯤ ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯂꯕꯁꯨ ꯌꯧꯔꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗꯒꯤ ꯐꯣꯔꯦꯁ ꯑꯁꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯖꯦꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯊꯤꯔꯛꯂꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯖꯦꯅꯤꯒꯤ ꯂꯩꯐꯝ ꯊꯤꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒ ꯖꯦꯅꯤꯒꯁꯤ ꯊꯦꯡꯅꯔꯦ ꯖꯦꯅꯤ ꯑꯁꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯒ ꯌꯥꯝꯅ ꯑꯣꯟꯅ ꯇꯩꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯗ꯭ꯔꯛꯀꯤ ꯍꯩꯅꯕꯤꯗꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯃꯗꯤ ꯃꯁꯥ ꯁꯤꯠ ꯅꯥꯟꯗꯨꯅ ꯌꯦꯡꯕꯗꯁꯨ ꯃꯁꯛ ꯃꯇꯧ ꯐꯖꯅꯁꯨ ꯎꯔꯦ ꯃꯍꯥꯛ ꯑꯁꯤ ꯋꯦꯇ꯭ꯔꯦꯁꯀꯤ ꯊꯕꯛ ꯑꯃꯁꯨ ꯇꯧꯗꯨꯅ ꯂꯩꯔꯝꯂꯦ ꯐꯣꯔꯦꯁꯄꯨ ꯃꯥꯒꯤ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯐꯣꯔꯦꯁꯇ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯟꯈ꯭ꯔꯦ ꯃꯃꯥꯡꯗ ꯑꯩꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯈꯪꯈꯤꯗꯕ ꯑꯃꯗꯤ ꯅꯪꯅ ꯐꯣꯡꯗꯣꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯌꯥꯈꯤꯗꯕ ꯑꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯑꯉꯥꯡ ꯑꯃꯁꯨ ꯎꯠꯂꯛꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯂꯤꯕꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯐꯣꯔꯦꯁꯀꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯝꯂꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯖꯦꯅꯤꯅ ꯐꯣꯔꯦꯁꯇ ꯐꯣꯡꯗꯣꯛꯂꯝꯃꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯐꯣꯔꯦꯁ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯥꯈꯠꯄꯒꯤ ꯐꯤꯕꯝ ꯑꯁꯤ ꯎꯕꯗ ꯖꯦꯅꯤꯅ ꯍꯥꯏꯔꯛꯏ ꯅꯪ ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ ꯅꯪꯅ ꯑꯁꯣꯏꯕ ꯑꯃꯠꯇ ꯇꯧꯈꯤꯕ ꯂꯩꯇꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯃꯤꯌꯥꯝꯗ ꯆꯃꯝꯅꯗꯅꯕ ꯋꯥꯐꯝ ꯑꯃꯇꯪ ꯊꯝꯖꯔꯝꯒꯦ ꯉꯁꯥꯏ ꯃꯃꯥꯡꯗ ꯖꯦꯅꯤꯒ ꯐꯣꯔꯦꯁꯀ ꯌꯥꯝꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯅ ꯄꯨꯟꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯌꯥꯎꯔꯛꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯖꯦꯅꯤꯅ ꯐꯣꯔꯦꯁꯄꯨ ꯄꯥꯈꯠꯇꯅꯕ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯁꯤꯗ ꯐꯣꯔꯦꯁꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯁꯤ ꯅꯪꯅ ꯑꯣꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯉꯣꯟꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯃ ꯎꯕꯁꯤꯗ ꯑꯩꯅ ꯉꯛꯄ ꯐꯥꯎꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯤꯡꯁꯨ ꯃꯄꯥꯒꯤ ꯃꯃꯤꯡ ꯂꯧꯗꯨꯅ ꯐꯣꯔꯦꯁ ꯒꯝ ꯖꯨꯅꯤꯌꯔ ꯍꯥꯏꯅ ꯊꯣꯜꯂꯤ ꯍꯥꯏꯗꯨꯅ ꯖꯦꯅꯤꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯁꯤꯗ ꯐꯣꯔꯦꯁꯅ ꯍꯥꯏꯔꯛꯏ ꯑꯩꯗꯧꯅ ꯃꯍꯥꯛ ꯑꯁꯤꯁꯨ ꯂꯧꯁꯤꯡ ꯁꯤꯡꯕ ꯋꯥꯠꯄꯔꯥ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗ ꯖꯦꯅꯤꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯁ꯭ꯃꯥꯔꯠ ꯑꯣꯏ ꯃꯥꯒꯤ ꯁ꯭ꯀꯨꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯁ꯭ꯃꯥꯔꯠ ꯑꯣꯏꯕ ꯑꯉꯥꯡ ꯑꯁꯤ ꯃꯍꯥꯛꯅ ꯑꯣꯏꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯝꯃꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯐꯣꯔꯦꯁ ꯑꯁꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯖꯦꯅꯤꯅ ꯋꯥꯐꯝ ꯑꯃꯁꯨ ꯐꯣꯡꯗꯣꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯃꯁꯛ ꯈꯪꯗꯕ ꯚꯥꯏꯔꯁ ꯃꯈꯜ ꯑꯃ ꯂꯩꯗꯨꯅ ꯑꯔꯨꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯔꯦ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯂꯥꯌꯦꯡꯅꯕ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯤꯕ ꯑꯅꯥꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯐꯣꯔꯦꯁꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯄꯦꯟꯅꯅꯕ ꯁꯦꯕꯥ ꯇꯧꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯍꯣꯝ ꯇꯥꯎꯟꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯧꯖꯤꯛ ꯐꯣꯔꯦꯁꯀ ꯖꯦꯅꯤꯒꯁꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠꯅꯤ ꯃꯐꯝ ꯑꯁꯤꯗ ꯗꯦꯟꯁꯨ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯄ꯭ꯔꯣꯁꯊꯦꯇꯤꯛ ꯂꯦꯒ ꯑꯃ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯆꯠꯄꯁꯨ ꯉꯝꯈ꯭ꯔꯦ ꯗꯦꯟ ꯑꯁꯤ ꯍꯥꯟꯅ ꯅꯨꯡꯉꯥꯏꯇꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯂꯩꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯐꯣꯔꯦꯁꯀ ꯄꯨꯜꯂꯨꯕꯗꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯂꯦꯟꯈ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯃꯗꯤ ꯃꯈꯣꯏ ꯃꯔꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯐꯣꯔꯦꯁ ꯖꯦꯅꯤ ꯑꯃꯗꯤ ꯖꯨꯅꯤꯌꯔ ꯐꯣꯔꯦꯁ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯌꯨꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯅꯤ ꯑꯁꯤ ꯃꯥꯒꯤ ꯑꯅꯥꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯍꯤ ꯑꯃ ꯂꯩꯃꯤꯟꯅꯔꯛꯂꯕ ꯃꯇꯨꯡꯗ ꯁꯪꯁꯥꯔ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯣꯔꯦꯁꯅ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯕꯤ ꯖꯦꯅꯤꯒꯤ ꯃꯪꯐꯝꯗ ꯂꯥꯛꯇꯨꯅ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯐꯣꯡꯗꯣꯛꯂꯤ ꯍꯧꯖꯤꯛ ꯑꯔꯣꯏꯕ ꯁꯤꯟ ꯑꯣꯏꯅ ꯎꯠꯂꯛꯂꯤꯕꯁꯤꯅ ꯐꯣꯔꯦꯁꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯁ꯭ꯀꯨꯜꯗ ꯆꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯕꯁ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯕꯁꯇ ꯀꯥꯈꯠꯍꯟꯈ꯭ꯔꯦ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯐꯝꯁꯤꯗ ꯅꯥꯏꯇꯣꯝ ꯐꯝꯗꯨꯅ ꯂꯩꯍꯧꯔꯦ ꯅꯍꯥꯟꯗꯒꯤ ꯃꯥꯅ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯎꯆꯦꯛ ꯃꯇꯨ ꯑꯁꯤ ꯃꯐꯝꯁꯤꯗ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯎꯆꯦꯛ ꯃꯇꯨ ꯑꯁꯤꯅ ꯑꯀꯥꯁꯇ ꯄꯥꯏꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯠꯂꯒ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯈꯤ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ ꯑꯃ ꯄꯤꯖꯔꯤ ꯉꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯆꯥꯎꯈꯠꯂꯕ ꯂꯝꯗꯝ ꯀꯌꯥꯗ ꯃꯥꯏ ꯄꯥꯛꯅ ꯁꯤꯖꯤꯟꯅꯕ ꯍꯧꯈ꯭ꯔꯕ ꯁꯦꯜ ꯊꯦꯔꯥꯄꯤ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠ ꯀꯌꯥꯃꯔꯣꯝꯗ ꯁꯤꯊꯔꯛꯂꯕ ꯑꯃꯗꯤ ꯁꯣꯟꯖꯤꯜꯂꯛꯂꯕ ꯁꯦꯜ ꯀꯌꯥꯕꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯂꯩꯍꯟꯗꯨꯅ ꯑꯅꯥꯕ ꯃꯈꯜ ꯀꯌꯥꯕꯨ ꯐꯍꯟꯕ ꯉꯝꯂꯤꯕ ꯁꯤꯗ ꯍꯤꯗꯥꯛ ꯑꯁꯤ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯐꯥꯏꯇꯣꯂꯥꯏꯠꯅ ꯐꯪꯍꯟꯖꯔꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯔꯗ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯕ ꯍꯩꯔꯥ ꯈꯔꯗꯒꯤ ꯁꯦꯝꯖꯕ ꯇꯣꯇꯦꯂꯤ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯔꯕ ꯂꯩꯅꯥ ꯀꯌꯥꯕꯨ ꯐꯍꯟꯕ ꯉꯝꯈ꯭ꯔꯦ ꯃꯁꯤꯒꯤ प्रमाण ꯑꯣꯏꯒꯗꯕ ꯚꯤꯗꯤꯑꯣ ꯈꯔ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯃꯁꯤ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯃꯉꯥ ꯑꯃꯨꯛ ꯅꯥꯔꯦ ꯊꯛꯇꯒꯤ ꯍꯤꯗꯥꯛ ꯆꯥꯏ ꯑꯗꯣ ꯐꯠꯇꯦ ꯑꯗꯨꯝ ꯆꯥꯕꯗ ꯁꯤ ꯍꯤꯗꯥꯛꯇꯤ ꯆꯥꯕꯗꯒꯤ ꯐꯔꯦ ꯍꯥꯏꯇꯥꯔꯦ
ꯗꯣꯛꯇꯔꯅ ꯌꯦꯡꯀꯥꯟꯗ ꯗꯣꯛꯇꯔꯅ ꯅꯪ ꯆꯈꯥꯎꯁꯤꯗ ꯄꯣꯝꯃꯦ ꯃꯥꯏ ꯑꯣꯄꯔꯦꯁꯟ ꯇꯧꯁꯦꯅ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯑꯦ ꯑꯩ ꯏꯅꯥꯎꯅꯨꯄꯤꯗ ꯍꯥꯏꯕ ꯑꯩ ꯑꯁꯨꯛ ꯊꯤꯅ ꯅꯥꯔꯁꯤꯕꯨ ꯁꯤꯗꯧꯔꯁꯤꯕꯨ ꯁꯤ ꯍꯤꯗꯥꯛꯁꯦ ꯆꯥꯔꯒ ꯐꯔꯣꯏꯅ ꯑꯩꯁꯦ ꯈꯜꯂꯦꯕ ꯑꯗꯨꯀꯥꯟꯗ ꯁꯤ ꯀꯝꯄꯅꯤꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯆꯥꯕꯗꯒꯤ ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯀꯟꯈꯠꯂꯛꯑꯦꯕ ꯇꯦꯁ ꯇꯧꯁꯦꯅ ꯇꯧꯔ ꯃꯇꯨꯡꯗ ꯃꯣꯏꯅ ꯀꯔꯤꯝꯐꯥꯎꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯟꯅ ꯉꯁꯥꯏꯒꯤ ꯂꯣꯏꯅ ꯅꯦꯝꯃꯒ ꯂꯩꯔꯝꯕ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯅꯣꯔꯃꯦꯜ ꯇꯥꯔ ꯂꯩꯔꯝꯃꯦꯕ dagi numit tarukni hek suba numita aigi anaba mayam asi phaba hawrakle haina thuna ka ngamdaba nahandi chatpa ngamdadaine ai ꯑꯗꯨꯅꯗꯤ ꯍꯧꯖꯤꯛ ꯐꯥꯏꯇꯣꯂꯥꯏꯐꯀꯤ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯎꯕꯤꯔꯝꯂꯒꯅꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯄꯤꯊꯣꯛꯆꯔꯤꯕ ꯅꯝꯕꯔꯁꯤꯡ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯐꯥꯏꯇꯣꯂꯥꯏꯐꯀꯤ ꯌꯥꯝꯅ ꯐꯔꯕ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤꯕꯨ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯅꯕ ꯈꯪꯍꯟꯖꯔꯤ